Nasigi maroiba pauda Ahanba State Level Banana Festival Noney gi Longmai Common Ground da houdokkhre. Prime Minister Narendra Modi na India sina border manakta Harsil da Army amasung Indo-Tibetan Border Police personnel single loinana Diwali kumhei sharuk yakhre. Amadi Imphal East amadi Imphal West na tongan-tonganba maphamshingdagi yamlaba lagao maru amadi juwar gi potlamsing phagatkhre. Khurumzari adom ni yengbiri bise Times of Manipur News ni hauzik pau sandokna pizari. Ningol sakobaga mari lainana Longmai Noney District Farmers Community na sinduna Ahanba State Level Banana Festival ngasi Longmai Common Ground da houdokkhre. Peace, Unity and Prosperity haiba theme da pangthokkiba thoram aduda Midagi Vice President MLA Olukhoi, State Disaster Management Authority ki Vice Chairman Adim Panmai, ADC Tamenglong ki Chairman Nasrin Ray Panmai Amadi, National BJP Kisan Morcha ki State Executive Member and Ramesh Sorna, Dais the Firm ki. Kanglamai Amadi Amkil ki Thaupubi Singsu Festival asi haudokpagi thoramda saruk yakhi. Thauramgi saruk amo oina tongan-tonganba phurupsinggi natki oiba jagoi isai amasung laphoigi pothoksing puthokna miyamda utpana thauram asigi mapung oiba saktam oikhi. Prime Minister Narendra Modi na Uttarakhand ki India sina border manakta laiba Harsil da Army amasung Indo-Tibetan Border Police personnel single loinana Diwali kumhei pangthokkhre. Prime Minister na yaifa mangul piruduna makoina mathauda pukning sangna thabak tawbana iramdam asigi miyoi karor samaga kunmangagi tungi punsi ngak selibani mahakna Gujarat ki Chief Minister oiringaidagi hauna chahi khudingi Diwali numit asi army singa pangthokminaki. Mahakna Kailas Mansobar Yatrada Leiringaitasu Indo-Tibetan Border Police ka unaduna wari kaya su sanaki haiki. Prime Minister na Diwali ga mari lainana lanmi singa ahaw atum saminaki loinana manak nakpada leiba miyoi singdasu Diwali ga yaifa mangol piki. Ningol sakoba amadi Diwali ga mari lainana lo na yadaba lagao khawba miyoi singdagi Imphal East District ki police na phagathlaba lagao maru amadi juwar gi potlam kayaw pawmi singi mamangda puthoklaba matungda manghankhre. Lagao Fava Chatluba Hangang Police ki OC the Fava attack Chathaduna Mathau Tawjariba Police Officer Amabu Asok Apan Nanghalakpa Haibasi Yamna Laibuk Thibani. Law and Order Ngak na Thamnagi Dabak Mathau Tawriba Police Singbu Miyamna support Tawiyu Haina Imphal East ki SP K Meghachandrana appeal Tawkhre. In the first place, he gambling ki part amni. Second place, ta masina hayeng akai be am lakpa khana sai na bathokpa adagi di sendum mang edana phunarakpa kotpa adugumba problem mayam associated problem mayam am leiba adu da natana masigi mafam sida koi gi ngausin na ba kai kai mayam se punchel laga hayeng pam da ba thokdok thokpa yabagi condition mayam am leiba aduna masi drive se koi continuous chatharaga tawbani adu handak se yam haisingna moi se tawe Kawai police team je ubega question chen bagumba adai langthom maga chen ba dugumba but somehow koina preventive action oina tawjamne masida aina samna thamjaning base public na su ya mateng pangpire Imphal East ki SP K Meghachandrana makha taraduna lagao haibasi juwar makhal amani juwar asina maram oiraga khatna chainaba imung shanti lehandaba amadi araiba mawongda sel tanbagi hainabi ama samas asida porakliba asina achauba chaitheng ama piri police na miyam gi yaifanabgi damak laukhatlakpa khongthang sing asida miyamna cooperation pibiu haina mahak makha takhi. Amaromda Imphal West Police ki kangbu singnasu district asigi tongan-tongan maphamshingdagi yamlaba lagao maru amadi juwar gi potlamsing phagatkhre lagao masana asi aina yade haiba miyamna khangnarabasu juwar makhal asibo pamnaba miyoi kaya leibana masana asi pumthing thingbadi ngamdana leiri paugi marak thatna atenba break macha matang lozari.
Break ki matong taram nokchari. Great Ball Sabex October Revolution ki palan thauram ngasi Manipur Press Club ta pangthokre. Manipur Proletariat People's Democratic Union na sinduna pangthokhiba thauram aduda Imphal Times ki editor Rinku Khumuksam, MPPDU ki President Comrade N Megasandra, SSUM ki President Insars Comrade S Yaima, SWA ki Secretary Comrade S Bezenti, PFO-MA ki Secretary Comrade Lalita Bisu Sharuk Yakhi. Thauram adu pangthokpagi matangda MPPDU ki President Comrade N Megasandra phongdokhibada October Revolution ki matamda Ball Sabex na lawkhiba thaudang sing maraibaki damak hotnaramba kayabu nahunana ningsingbani haikhi. November ki tang tariat hujingna matamdugina English calendar dana 25 haiba aduga matamduda adugum bagi 24 da mahana sakal ki badugum bagi mayamduna politat mayamduna regard authority adugum ba adugum bagi department khudimakta red card dana check toba adig lepa adigi samudra khongpan railway station adig lagao office leiba puri che maduda jaukhiba reg garjuna protect banduna thabak changkhiba sibai changkhiba mayamduna regard on authority adugba atoma post aduna 17 gi 24 October sa 24 October da adugum bagi post aduna kankalak paduna adunga nongalaga di November ki 3 oiba English calendar 25 oiba aduna punna hauruktana adugumba yamna khana senedana adagi ihingna hingtanadana adugumba yamna komba parjagi ihaugi revolution dogre October revolution da raidana mai pakpagi adada jarning thousand chenki lotki aduna adumai dogdana adondagi soviet state saganabagi plan adu lakibani. The Manipur People Bill listing ni taranipan asi pass tau bayaroi haina Federation of Haumi ki President Sabamcha Jadumanina paumising da phongdokhre wafam asi Manipur Press Club ta pangthokiba paugi mi phamma da phongdokhibani Federation asiga Secretary General Yazing Bishishi yauna luchingba kayana saruk yakhiba paugi mi pham aduda Sabamcha Jadumanina makha taraduna haikibada haulai pak asida Yek Salaisa Marakta apik pa Purup Singh Ngak Senba Haibasi Federation Asigi Achauba Pandam ni Haiki. Manipur People's Bill 23 July 2018 da passed Tokiba Madu Yaroi Aduka Tangi Singna Federation of Homina Indiagi State Ahum the Saliba Okay Manipur State Assembly the Su Anirak passed Tokraba the Bengal Frontier Regulation 1873 State Home the Saliba in a line palm system say Manipur the Sanahana Vidamta Equi Philip Lady Habisima Nasigi Federation of Homina Aquigi Tauzelba Press may say that we Pondu Sari Mizoram da Chief Electoral Officer SP Sansak Lokthokna bani haibagi dabi da activist amadi mioi ahumna sembe election commission gi kangbu singi marakta waroisin puraktabadagi khongjang makhata na sangsinkhre election commission na koroktuna sangsak Delhi sangkhre Central Youth Mizo Association gi president Bhalanu Rotarana haikhibada hauzik oiriba CEO sindokpaga loinana bru kanglup asi Mizoram khakta da vote ngakpigani Mizoram khakta da vote thadagadabani hairiba dabi asi Pangdri Fauba Khongjang Makha Chathakigani Sangsiliba Khongjang Asida Sangsak Lokto Amadi Tripuragi Relief Camp da Ladiba Bru Kanglupu Mizoram da Bot Thadahanbani Thadahananaba Hain Panachingba Dabi Singh Tali Dabi Singh Asta CYMA Asetpa Khongphamni Hairi Maikai Amaromda Khoisaunaraba Miyam Aduna Administration da Chesang Sudaba Bru voter Singbu voter list da Chalhanba Thawongni Haina Yaningda Phongdorakli Ngasi phongki ba pau se sunda kari maro iba pau yauri bage haibado amtang punna khangminase Sangai Express Tampaki mafam tarada ima katil sarani Chief Minister Tamengong da Amur Falcon Festival pangthokre Was Tower mangasu hangdokhre Manipur da lairiba building sing yangsinba darkar oire Pokna firm umang kannaba chekon singa koila sizinnahangadori Imphal Smart City Project paikhatnaba MOU sign tawnakre Journalist singdasu Harsil gi scheme gi kanaba pigani Chief Minister Foreign Delegate yauna Tangkhul Labor Corps gi Centenary Celebration hogdokre Naharol gi thodang Pumlen pat sangai gi ani suwa laifam semgatpagi thaurang leite
Miyamgi sentiment sokadaba amata sarkarna tawroi Chief Minister. Afaspagi makhada aikhoi kayam kuina hinghigadoribano. Lamlakki sa uche kanbada khulsingna daita laurabadi Manipur global map ta athubada chanba ngamgani Shyam Kumar. Huyen Lan Pau. Imphal Smart City Project paikhanaba MOU khuyek pinakhre. Forest Minister na Information Center Falcon Watchtower sangakhre. Sana Laibak. Government na province sanamgi case CVI da sinaragani. Imphal Smart City Project ki MOU sign tawnakre. Forest na lamlakki sa uche sing kannaba honaragani. ITL Express. Imphal bu Smart City oihannaba government na private company ga MOU sign tawnakre. Chief Minister Ningol Chakauba amadi Diwali gi yaifa paujal pikre. Silchar dagi Imphal yoba pipeline phumduna Ningol singda gas phanghanaba honari Chief Minister. CM gi hakchel gi tembang na media person singsu konsilagani. Imphal East Police na juwar gi potlamsing phagatkhre. Iraibak. Imphal City Smart City phagatnaba khuyek pinakhre. Police ki Inspector Kunipan gi fam hongdok hongjin tawkhre. Aroibada maroiba pau amuk hanna. Ahanba State Level Banana Festival Noney gi Longmai Common Ground houdokkhre. Prime Minister Narendra Modi na India Sena border manakki Harsil da Army amasung Indo-Tibetan Border Police personnel single loinana Diwali kumhei sharuk yakhre. Amadi Imphal East amadi Imphal West ki police na tongan-tonganba maphamshingdagi yamlaba lagao maru amadi juwar gi potlamsing phagatkhre. Hauzikini Manipur pau matang sa loitsinjare Ahanba pau ga loinana numidang pung mapal damuk phangbigani.